Arambay News Guwahati da Manipuri Pau tabiribasingbu ihan hanbamaktada Chingangbam Sujitarani na khurumjari hojik ngasigi samlakpa mariba pausing lobirasi ngasi Kasargi Lakhipur constituency gi manung chana Khakmara khunda chakhut thorang committee Khakmara na sinduna imalon kanminasi haiba maifana luchingduna changsilakpa awareness campaign gi humbudra suba khongjang changsinkhre Thokchom Joychan Soraizam Bhovendro Chandam Mongol Thingmaizam Biren amadi Phanjobam Bijana chingbana president member sing oina daisa phamki Thoramgi wahok piraduna Maifagi General Secretary Okram Lakhikantana Manipuri Lon Assam Sarkar gi Associate Official Lon Oihannabagi damak Sangvidhan gi Article 493 mayek sengna palli maramaduna aikhoi ninghannaba yade haiki amadi Maifagi President Seram Herajit nasu Assam Sarkar na hairibasi aikhoi imalon ngangbusu toklo amadi tambasu toklo Bangla Assamese tamlo haibani maramaduna Assam Sarkar gi manakong yohannaba aikhoi kholau lawbatai haiki mifam asi loraba matung postcard campaign amasu changsinki ngarang su Karimganj district ki manung chana Dulab Sara Hingla khunda imalon kanbagi khongjang changsiladuna Hingla Maira Paibi singna Maira khongchat amasu chatki khongchat asida Maira Paibi gi secretary Rita Singhana Assamdagi imalon mutkrabadi aikhoisu mutkhiba yabagi mi paiba phaurakle haiki Nakalamromda Amsugi Tib Amana Assamgi Chief Secretary ga unaduna wari sanakre ngarang Dispur Guwahati gi Assam Secretary talaiba official chamber da phaminaduna wari sanaba aduda Assam da lariba Manipuri medium da tamlakpa Manipuri macha singbu APSC na chingba sarkar gi thabak lobada Assamese Bengali natraga Boro lon ahumasi gi manungda ama khangdaba yade haiba wafam thamjilakpadagi mayok narakliba khudong chadaba kaya sigi matangda marik chumna paudamki Amsugi advisor Phandom Manibabu amadi Maishnam Bhagat na luchingkiba team aduda Chief Secretary Kumar Sanjay Krishnana khongjang asibu mai paknabagi damak mahaki maikidagi angamba hotnagani haina thajaba piraki hairi team masina issue asiga mari lenana tongan ba loisangi phamnaiba singasu unaramki haina Amsugi Vice President Sanahal Singhana thadorakpa chirol amana khanghalakli Ningsing bayai hokiba August ki tang kunma thoida Assam gi tongan ba yelhou mi phurup singi lup nipan ga loinana amsuna masigi matangda Education Minister Himanta Biswa Sarma ga unaduna wari sanakiba ga loinana minister nasu waroishin ama puraknaba hotnagani haibagi thajaba pirakrabane Assam gi Mahairoi Loop Amsu amadi AJYCP gi Anoba Regional Political Party adugi maming lakliba September gi tang 15 gi mamangda laukhoklagani ngasi Guwahati gi Hotel Prague Continental da pangthokiba pawgi mifam amada Anoba Regional Party sembaga mari lenana semkiba Advisory Committee gi report so miyamda phongdokiba ga loinana NT ka gi andolon gi matamda maru hunkraba Regional Party asi semnanabagi damak amadi Loop ani asi gi rajniti gi oiba wakhalon pnamak sagatnabagi damakta anoba rajniti dol asigi saklon amasung kanglon pnamak yatnanaba Basanta Deka amadi Krishna Gopal Bhattacharya jibu coordinator sing oina khanki Asugi Assam hana matam punbada amadi matam chuppagi oina haiba wakhalon asina rajniti dol asigi yumpham oigani hairi communal amadi national party singdagi lapna leigani su hairi Panba yabadi Krisak Mukti Sangram Samiti ki luchingba jail da lariba Akhil Gogoi gi kholau amadi haizaba amata loop ani asina takidaba asine Akhil Gogoi gi anti BJP amadi BJP khaktagi mayokta punna lepminabagi wafamadu asu amadi AJYCP na tabi khidre BJP amadi Congress animaki mayokta lepkani haina loop asina lauthorakre Asigi sumatakta yamnamak khana ningai oiriba asina ngasi pangthokiba press meet asida mahousa yauduna talaklaba Asugi Chief Advisor Dr. Samujal Kumar Bhattacharya ngasi yaukitaba asine Semgadoriba political party asida Chief Advisor Samujal gi mafam ama yamna chauna leigani haibasi pnamakna khangnarabane adubu ngasi khanghaudana yamna maruoiba press meet asida mahak yaukitaba si tasengna khana ningai ni amadi masina jingnabagi wahang kaya amasu thorakli Manipur da hokiba pung kunmari asida COVID-19 gi anoba positive case chama supna mapan phangkhre chani supna mapan na naba pharaduna ngasi discharge tawkhre ngasi positive oriba chama supna mapan asigi manungda chama supna amadi michamni aduga nipana CAPF ki personnel singni
ngasi positive oriba micham chama supna amagi manungda ahumdi mapan state singdagi halakpani aduga marfutrani pana travel history leitaba singni haibadi local transmission ni masigi manungda khwaidagi masing yamna Imphal West tagi yankai mapan yauri ngasi positive oikhiba sing asigi manungda Manipur Sarkar gi Works Minister oriba TS Biswajit su yaurakli Minister Biswajit ki loina bigi driver COVID positive oirakpadagi imungi miyoi sing amadi Minister masamak swab test tawbada Minister asita natana maki machanupi ahal amadi yumgi mateng pangbi nupi macha amasu positive oiba thengnarakibani Lagliba September ki tang kunmathoi dagi school sing hangdokpagi ayaba kendra na pikhrabasu Manipur dagi class 9 dagi na class 12 phawbagi class sing hangbagi wafam amata leite haina Manipur gi Education Minister Radheshyam na ngasi haikhre Mahiroi sing na mama mapagi ayaba amagi makhada school kaba yagani haijarabasu Mahiroi sing gi punsina hena maroiba maramna school hangbagi thorang amata leite haina minister na makhatana phongdorakhi Nakalamaromda Council of Higher Secondary Education Manipur Kosem na loba Improvement Examination English ani kungi mahiroi pnamak pass tawre haina ngasi council na lauthorakre Haukiba September gi tang ani gi numidang chahi 13 kakta suribi mayang Imphal dagi mama leijadrabi loan thoktaba yamna lairaba mapana yokchaba nupi macha ama mahaka yanaba nupa aduna chelasi haina puthokraga gang rape tawraba matung lambida langthokpirambadagi laikanaba ngamdana laikhidrabi nupi macha asigi photo mamingna chingba viral oina thagatpa si thingnanaba amadi mahakpu ningsingbada hena khudong chananaba mayang Imphal thambalnu haiba mingthol pikre Mingthol asi Young Women Health Organization Imphal East ki President TH Santi Devi na thadorokpa chirol amana khangalakibani Mizoram dasu COVID positive oibagi masing wangkhalakli COVID naduna sibagi case ama fawba leitrabasu positive oibagi masing asi asumna leptana hengalaklabadi state asigi COVID ki phibam lusilakpa yari Haksel gi lamda chawkhatpa loinana afaba hospital marang kaina leiba state amasu natri ngarang nauna state asidagi positive case chamaga nifumathoi phangki ngasigi oinadi positive case kun khaktamak phangki ngasi state asigi top official singi emergency meeting amada Mizoram da leiriba hospital sing asina COVID patient lising amaga chatret kuntra taret khaktamak layeng bangami aduga COVID care center atopa taruk amasu lei adubu masidadi paramilitary force ki personnel chahumuk admit tawba yai adubu positive oibagi masing hengatpa asumna leptrabadi COVID layeng pham layaktabagi achoba awaba ama state asina mayoknaba tarakli Mizoram gi amata ngaraba airport Lengpui airport asi chayol amada numit marini gi oina commercial passenger airline service hawragani miyam gi damak yenglaga lengakna ningthau kaba yumsa kaisa sagolsen amadi thangja numit singda flight operate tawragani Meghalaya da COVID tagi naba pharaklaba BSF personnel singna makogi plasma donate tawragani hairakre pandemic asina khwaidagi sokhan khiba amadi Meghalaya da COVID ki epicenter ama oiramba BSF ta ngasidi personnel marfutara hena discharge tawkre phiba masida BSF personnel chamri ga yankhai henbana masana yana plasma donate tawjage haina chongthorakhi phiba masida BSF camp Shillong da plasma donation camp ama ngasi pangthokre Masida BSF personnel humpu henbagi plasma sample negrims na collect tawki maramaduna plasma bank ki thorang state asida hek tawrakpaga makhoidagi plasma lauragani Haukiba September amadagi mangkhiba Arunachal Pradesh tagi Chinese Army PLA na phakiba Arunachali pakhang macha manga do India da hayeng khusinaраklagani haina Indian Army da khangalakre hairi makhoi manga mak hayeng matam amada hektamak khusinaраklagani haina Union Minister Kiren Rijiju na tweet tawrakre Assam da COVID-19 gi anoba positive case ngasi gi oina lisingani ga chonga kuntramari phangkre masida khwaidigi yamna Guwahati Kamrup Metro dagi chonga ga marfuni pan yauri maramasina Assam da COVID-19 gi confirm case masing lakamaga lising kuntrani pan chahum ga kuntrama pan yaukre lising kuntrani thoi ga chani supna mangana active oiri ngasi Assam da miyoi 13 COVID naduna laikanaba ngamdana laikhidabaga loinana apunba laikhidabagi masing chamri ga kuntra yaukre
त्रिपुरादसु ngasi नौना पॉजिटिव केस 458 फंखिबगा लोइना अपुनबा कंफर्म केस मसिंग 13 का चनिपान कुठा यौख्रे 8 का 438 एक्टिव ओइरी ngasisu त्रिपुरादा मियोई मंगा कोविड नादुना लाइकनबा ngamdana leikidabga लोइना अपुनबा leikidabagi masing 163 यौख्रे मणिपुर कोविड-19 की कंफर्म केस मसिंग 8 का 458 यौख्रे 458 एक्टिव ओइरी लेखिदबगी मसिंग 94 ने अरुणाचल प्रदेश ता अपुनबा कंफर्म केस मसिंग 5,762 यौख्रे 1,759 एक्टिव ओइरी लेखिदबगी मसिंग 9 ने नागालैंड ngasi नौना पॉजिटिव केस 410 फंखिबगा लोइना अपुनबा कंफर्म केस मसिंग 4,593 यौख्रे समना 5,000 यौसिलक्ले 1,153 एक्टिव ओइरी लेखिदबगी मसिंग 9 ने मेघालय दा अपुनबा कंफर्म केस मसिंग 3,293 यौख्रे 3,153 एक्टिव ओइरी लेखिदबगी मसिंग 10 ने अमदे मिजोरम दंगसी नौना पॉजिटिव केस 10 फंखिबगा लोइना अपुनबा कंफर्म केस मसिंग 1,451 यौख्रे 459 एक्टिव ओइरी लेखिदबा अमते याउद्री अमदि इंडिया दा ngasi gi oina hojik phawbada positive case 1,439 ga 433 यौख्रे मसिदा स्टेट मंगा की रिपोर्ट सु वालिबने मरमसिना इंडिया दा ngasi gi oina positive case लाख अमा यौबा हाइबसी सोइद्रबने इंडिया दा पॉजिटिव केस मसिंगना लाख 93 का 1,050 यौख्रे टोटल एक्टिव केस मसिंगना लाख 5 ga 1,058 ने टोटल डेथ ना 1,63 का 153 ने ngasi gi oina मियोई 1,152 कोविड नादुना लेखिदबगी पाउ लाखली ngasi gi oina कोविड पॉजिटिव केस मसिंग फंगबदा इंडिया दा ख्वाइदिगी वांगलिबसी अहानबदा महाराष्ट्र ने ngasi gi oina महाराष्ट्र दा पॉजिटिव केस 1,023 ga 533 फंख्रे 192 ना ngasi महाराष्ट्र दा लेखिद्रे अमदि अनिसुबदा लरिबा आंध्र प्रदेश दा ngasi gi oina पॉजिटिव केस 9,000 ga 538 फंख्रे 3 ना कोविड नंबर मोइदुना लेखिद्रे अरोइबदा अतोपा पाउसिंगदा इंडो चाइना ngam हंजिन हंजिन उंखटनदुना लाक्लिबा सिगी मतंगदा इंडिया की फॉरेन मिनिस्टर डॉक्टर एस जयशंकर अमदे माकी चाइनीज काउंटरपार्ट वांग यी की मरक्ता पॉइंट 5 यावबा यानाचे अमा सही तौनखरे लेबाग अनि असिगे लाइन ऑफ एक्चुअल कंट्रोल द ओरिबा फिबम असि संताइनबदा लमजिंग लमताक ओइननबगीदमक पॉइंट 5 असिदा लेबाग अनिना यानबा पुरखिबने पॉइंट 5 अदुदे ममांगदगी हौना मथंग मनाव नाइना लुचिंगबसिंगना यानखिबसिंग अदुदगी गाइडलाइन लौबा अनिसुबदा हौजिग ओरिबा ngamkhaygi phibam asi leibak anigi interest natte haibsu yanakhi ahum subada China amadi India gi boundary gi matangda hौजिग leiriba agreement amadi protocol pumba maikai animakna ngakna chatnaba mari subada special representative mechanism gi khuthangda pau phaudoknaba amadi wari sanaba makha chathaba loidana manga subada phibam phagalakliba asida mideng thamlaga confidence building gi thorang kaya thuna paikhatpane इंडिया की अनौबा एजुकेशन पॉलिसी नेशनल एजुकेशन पॉलिसी इंग्लिशिंगनी कुन असिना कुनमाथोई सुबा चहिचागी इंडिया दा अचौबा मायोन अमा पीरगनी हाइना लेबागासी प्राइम मिनिस्टर नरेंद्र मोदी ना ngasi हाइख्रे पॉलिसी असिना अनौबा इंडिया की अनिंगबा अपाम्बा अमदी मथौ ताबा खुदिमक थोंहनबा ngamlagani हाइखिबगा लोइदना अंगांग सिंगी ओइना प्री स्कूल असे अहानबा आउटसाइड एक्सपीरियंस ने मरमदुना प्री स्कूल थाक्तगी हौना ओजा सिंगना अखनबा मीटिंग चंगबिनबसु प्राइम मिनिस्टर ना हाइजकी यूनियन मिनिस्टर डॉक्टर जितेंद्र सिंह ना अहल ओरबा सेंट्रल गवर्नमेंट की पेंशनर सिंह दा अचौबा रिलीफ अमा पीरदुना लाइफ सर्टिफिकेट सबमिशन तौबगी मतम रिलैक्स तौख्रे सेंट्रल गवर्नमेंट की पेंशनर सिंह ना लाइफ सर्टिफिकेट चाही असिगे नवंबर अमदगिना दिसंबर 19 फाउबगी मनुंगदा सबमिट तौबा यारगने हानदी पेंशन मखा सांगथनबगीदमक नवंबर था खक्तदा सबमिट तौगदबने असिगे सुमथक्ता चाही मरफू अमदी मरफू मथक्की पेंशनर सिंगनदी लाइफ सर्टिफिकेट असी चाही असिगे अक्टोबर अमदगिना दिसंबर 19 फाउबगी मनुंगदा पिसिनबा यारगने वेटरन एक्टर अमदी हानगी बीजेपी की एमपी ओरंबा परेश रावल इंडिया की प्रीमियर थिएटर इंस्टीट्यूट नेशनल स्कूल ऑफ ड्रामा एनएसडी की चेयरपर्सन ओइना खनख्रे चाही 35 सुरबा रावल
सिनेमा अमदी थिएटर अनिमक्ता चही कयागी एक्सपीरियंस लेरबा मियोइने नेशनल फिल्म अवार्ड सु फंगख्रबा एक्टर असिना इं 1984 हौना गुजराती थिएटर दा खोंगदाबा हौरखी पनबा याय इंडिया की ममिंग चलबा थिएटर वेटरन रतन थियामना इं 1919 इं 1933 फाउबा NSD की चेयरपर्सन ओइरमखिबने आर्य समाज की लुचिंगबा सोशल एक्टिविस्ट स्वामी अग्निवेश ngasi इंस्टीट्यूट ऑफ लेबर एंड बाइलियरी सर्विस साइंसेस न्यू दिल्ली दा लेखिद्रे मसागी चही मरफू सुख्रे महा लिवर सिरोसिस नमरम ओइदुना लेखिदबने इंटरनेशनल स्पेस स्टेशन दा खोंगसानगदबा अमेरिकन कमर्शियल कार्गो स्पेसक्राफ्ट अमगी ममिंग कल्पना चावला की मिंग दा थोनख्रे स्पेस दा चटखिबा अहानबा इंडियन बोर्न वुमन कल्पनाना ह्यूमन स्पेस फ्लाइट दा तमखिबा ममल यामलबा महाकी खुदोलसिंग अदुबो सखंगबोइना महाकी मिंग दा स्पेसक्राफ्ट असि थोनखिबने अमदी इंडिया की कोविड वैक्सीन कोवाक्सिन यामना थाजब याबा वैक्सीन नि हाइनरकपगा लोइनना ट्रायल मखा चथरगने लाक्लिबा डिसेंबर थागी मनुंगदा कोवाक्सिन की फेज अनि ट्रायल लोइसिनबगा लोइनना मथंग चही हाइबदी इंग 2019 की अंगनब सरुकता कोवाक्सिन पुथोकलगनी हाइरी नकलमरोमदा हंदकता मखा ताना ट्रायल तौबा लेफनख्रबा ऑक्सफोर्ड नसु वैक्सीन की खोंजंग लेपलोय हाइख्रे एस्ट्राजेनेका की लेट स्टेज ट्रायल अमुक हौरगनी हाइनसु खंगहलकली ngasi gi oinadi arambai news guwahati da manipuri pau sandok chaba matang installation jabga loinana amukasу hanna khurumjari